Manipur lengang state asida COVID ke wari bafiba masigi yang laga numit tarani total curfew lokthok ki bagi ngasi nipani chanba numita miyoi kya masing yamna thoklak pathengna ki Manipur gi mafam kya da koina chatuna elite news na leptana piduna lakleba curfew live ki saruk amoina ngasi suchat ubada lairak konsang na chingbadagi hauraga maru oiba lambi singdasu mi yamna thokna rakhi lambi sing asida mathok tawduna leiramba police personnel singna phongdorakhibada lengak na hiram kharada athingba komthoklakpana duty ni haiduna miyoi kya thoklakpi changsu hengelakli duty gi mingda maram chadana miyoi kya lambi da thoknarakpa yaudaba nate maram chadana thoklakpa singdi khudakta tiar kakpana chingba mathok taba sing pumnamak laukhatli haina phongdorakhi mi thokpai changdi adum hanagi khagat daka leiba mi duang ta chatle ado hojik chaduga moi imung manung gi tangai phadaba cheng leitaba khotaba adum baiju kha adum chatpa yawe adum khaga adum yengaga di tawre adogi doctor gi chapa cha ising thinba khotpa adum tangai phadaba ma ta di chale hojik phau gi oina agi mot ta di na han khaiga hojik ka hari handak sina kitang mi se hele thorok pa chang se mi sing se kari khan bai no di khangde khoi budi detain to ba yarga tawri verify tawri aduga ayamba moina hai hidak lang tak lawwa gumba ko moige basic needs to gi khata dum hairiga thora e mi budi hanagidi handak sina kitang yame hojik se khoi gi exemption je sum nong nong gi hapsal lakpa exemption na mai hengat pada mi thoklak gi sang jiti adam phanam benkal ai tare exemption henkal ge khoi da wa be hele control to wa degi verify to je wa be hele mai le duga chap chaba figure makti je geng daga di khang roi do khoi gi chalan to bujidi yam keno to wa percentage yamna ne me ai tare yam bana ji ki exempted list to yaw ba mi jinga ta oina to ni na khoi gi chalan to ba masing di yam kana yam bo oi tangai phadaba thaba kaya leiragasu miyoi kaya ama duty da chatlagasu maram chadaba miyoi kaya di masigi marakta khudong chaba loduna chatlabra haibsi miyam pumnamaki hangnaiba wafamni video journalist sanjoy ga loinana paudam jariba marangthem nganbrel elite news Imphal